Surah Al-Baqarah की आयत नंबर 189 दगी أعوذ بالله من الشيطان الرجيم بسم الله الرحمن الرحيم يسألونك عن الأهلة قل هي مواقيت للناس والحج وليس البر بأن تأتوا البيوت من ظهورها ولكن البر من اتقى وأتوا البيوت من أبوابها واتقوا الله لعلكم تفلحون مخوينا نغوندا هنگي था पांखलकपगी मतंगदा हायो मखोइसी मतम खंगनबनि मीसिंगीदमक अमसुंग हजगी नखोइना युमसिंगदा मनिंग थोंगदगी चंगबदु चुमना चटपगी थबक नत्ते तौनुमसुंग चुमना चटपा हाइबदुदी अल्लाहबु कीजबदा लैबनी अदुना चंगु युमसिंगदा मखोइगी ममांग थोंगसिंगदगी अदुगा अल्लाहबु कीयु नखोइना मंगल ओइजगे हाइरदी सिगसे अल्लाह की रसूलदा थागी मतंगदा थागी होंचत की मतंगदा हंगबा थासिने चले होंचसी मतंगदा अदरा अल्लाह ना पाखुम इसी मीसिंगी मतम खंगनबगिनेबा हजगी सु मतम लेपनाबा थागी पालिबा सिगी चांदे होता सिगसे कान रहिसे खोदा तारीख खंगना नुमिसी मतमले मुकान रिदना आज जो मतमले नबे जमतनेबा मतमले नो फायदे है मरु ओबो मतम हम लेबा हज की मतम से आरी थवास दे पार लेपिएबा अदु की दमतने सुन हज की लेपिसे था पार आगने सही चुपा पार आगा नोमत था एंगबे खोई की था एंगबे दु नत्ते अदु की नत्ते थासी सही चुप हिसाब होनबगी अदरगे रसूल की मतम द हुजी की काबा मनाक्ता लेबा नदरगम अहिल्ला से हिलाल है दिखाने देना हिलाल न सिंगल ने बा सिंगल ने बा अहिल्ला से ना सही खुदिंगी हिलाल दि अंगोन मानर लेने पंखला कोई दादो अदु कवि हिलाल को कमर है से मपुंग भारी था हिलाल है सी हिलाल अंत और दोरी बा अहिल्ला में ना हिलाल में हां मैम पाव मतंदा हाँ खुद ही नहीं पागल अरु करने करने पागल लगे तो नुमिसी नुमि खुद ही पारेगा ना तो खाना इसी अतो मैं आज इसी नुमि खुद ही पारेगा खाई खावान तो खाने तो मैं पादर है तो लोग पान पर नहीं पाने का मन खान तो है तो भाई दाई बस नो पान में हाई बोंदे पाप मीन हाई बना मन अदन सेना रे पारी मी तो हाई बना मन एको नो यंगा नते अदे थाम को सु खेने बस हाई सु अखोना खंगदब मैम लेरी अदु साइंस ना कई ना हुजिक जखोर मतुइन होलिसी अखोना याफम सु थोइ कई कोइना सुक डिग्री असु फजन होतन लाइखरे अदर एम रसिना ममांग थोंग द जंगो मनिंग थोंग द जंगो मतंग पल्लिसी एहराम सेलगा ममांग थोंग द जंगो द मियुम द हंजिला देना मकागी चना बि अमसु तौरमबा गुनानी मतुंग दे चंग द मेना अदुगी पाखुम द अल्लाहना हायरे अदुगी पाखुम मोइना सु मतम दुगी दी चिलाम से लो हलकवा चिला फादर युम द हलादी तुम के करेगा तुम द संग द निहाय बुबनी अदुगी मतम दुगी दी अदुगी मतम दु ओइखरे हुजि अखोइ द दि अदु हिस्ट्री खंग द मी द दि करिनो वायास लौदौरसी अखोइ की चन्ना बिम पांगथोकपुदु मनिंग दे चंगु ममांग दे चंगु न चन्ना बिम पांगथोकपुदु नत्तेबा अदु नत्तेबा नेकी हरसी बिर हरसी अल्लाह बुकी अल्लाह हाइब इन बदुनेबा अदुगी अमना थासी सी आर्थान बगांगु खरना थासी खोन मनिंगोम दति यांगिदना नेगोम दि यांगा इमा सी थाउरे नो पामी नि पामी अदु नत्तेबा थागी हिसाब पाना ममांगोम दकिने सिसु सिगी आर्थान नया ममांगोम दे पार आगा थासी मपुंग फाना खंगबम ने थीनरि सेनरि मी अदु सुलोइना से आर्थ लौनै लौसिंग लैबम खैना मरु ओइबो मंग माइ पाक नबदि अल्लाह ना हाइबे इन बदुन्या हो से ममांग दे चंगु हाय से इजे ममांग दि हाय तो एंते ममांगोम दे सु चेक तो हाइबा अदु मै सु हाइने अदुगा थेंगाइना वल्लागी लंबीदा नखोइदा लाल तौरकपसिंगदुगा अदुबु ngamkhai di hendokanu tasenamok Allah na nungsi de ngamkhai lanthokpasingdu
ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯛꯄ ꯂꯥꯟ ꯇꯧꯔꯦꯅ ꯈꯜꯂꯣ ꯃꯈꯣꯏꯅ ꯃꯤ ꯑꯃ ꯍꯜꯂꯗꯤ ꯑꯩꯈꯣꯏꯅ ꯃꯉꯥ ꯍꯠꯀꯗꯕꯅꯦ ꯆꯣꯡꯊꯣꯛꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯜꯂꯥꯍꯅꯗꯤ ꯍꯥꯏꯗꯦ ꯉꯝꯈꯩ ꯂꯥꯟꯒꯅꯨ ꯍꯥꯏꯔꯤ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯑꯃꯨꯛꯀ ꯁꯦꯔꯦꯟꯗꯔ ꯇꯧꯔꯛꯑꯗꯤ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨ ꯊꯥꯗꯣꯛꯄꯒꯤ ꯋꯥꯈꯜ ꯂꯩꯅꯗꯦ ꯉꯝꯈꯩ ꯂꯥꯟꯊꯣꯛꯄ ꯌꯥꯗꯦ ꯃꯣꯃꯤꯟ ꯑꯃꯅ ꯍꯥꯠꯂꯨ ꯃꯈꯣꯏꯕꯨ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯗꯨꯅ ꯐꯥꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯗꯨꯒ ꯇꯥꯟꯊꯣꯛꯎ ꯃꯈꯣꯏꯕꯨ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯑꯣꯠ ꯅꯩꯕꯅ ꯍꯦꯟꯅ ꯐꯠꯇꯕꯅꯤ ꯃꯤ ꯍꯥꯠꯄꯗꯒꯤ ꯑꯣꯠ ꯅꯩꯕꯁꯤ ꯃꯤ ꯑꯃꯗ ꯖꯨꯜꯝ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯑꯣꯠ ꯅꯩꯔꯤꯕꯗꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯔꯤꯃꯦꯕ ꯑꯗꯨꯅ ꯍꯥꯠꯄꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯥꯠꯇꯣꯛꯑꯣ ꯑꯣꯠ ꯅꯩꯅꯕ ꯑꯗꯨꯕꯨ ꯊꯦꯡꯅꯒꯅꯨ ꯃꯈꯣꯏꯒ ꯈꯨꯠ ꯊꯥꯒꯅꯨ ꯃꯈꯣꯏꯗ ꯃꯁꯖꯤꯗ ꯑꯜ ꯍꯔꯥꯝꯗ ꯃꯁꯖꯤꯗ ꯍꯔꯥꯝꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯃꯁꯖꯤꯗ ꯍꯔꯥꯝꯗ ꯂꯥꯟꯗꯥꯔꯛꯄ ꯅꯠꯇꯅ ꯂꯥꯟꯗꯥꯔꯛꯑꯗꯤ ꯌꯥꯏ ꯃꯈꯣꯏꯅ ꯃꯁꯖꯤꯗ ꯍꯔꯥꯝ ꯀꯩꯅꯣ ꯌꯦꯡꯗꯕꯤꯗ ꯂꯥꯟꯗꯥꯔꯛꯑꯦ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯆꯪꯉꯛꯑꯦꯅꯦ ꯍꯥꯠꯄ ꯑꯗꯣ ꯂꯣꯔꯗꯤ ꯅꯈꯣꯏꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯃꯖꯕꯨꯔ ꯑꯣꯏꯔꯦ ꯅꯈꯣꯏ ꯍꯔꯥꯝꯗ ꯊꯦꯡꯅꯕ ꯌꯥꯗꯦ ꯁꯤ ꯃꯇꯝꯗꯨꯒꯤ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯈꯪꯅꯔꯤꯃꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅ ꯆꯩꯅꯕ ꯌꯥꯕ ꯅꯠꯇꯦ ꯄꯣꯠ ꯆꯩ ꯁꯥ ꯐꯥꯎ ꯁꯤꯀꯥꯔ ꯇꯧꯕ ꯌꯥꯝꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯇꯧꯔꯛꯑꯗꯤ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯈꯨꯝꯃꯣꯕ ꯑꯗꯨꯒꯤ ꯍꯔꯥꯝꯒꯤ ꯋꯥ ꯃꯁꯤꯗ ꯍꯔꯥꯝꯒꯤ ꯋꯥ ꯂꯩꯔꯔꯣꯏꯕ ꯃꯈꯣꯏꯅ ꯍꯧꯔꯛꯄꯅꯤꯅ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯇ꯭ꯔꯕꯗꯤ ꯇꯧꯏꯃꯁꯨꯡ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯠꯂꯨ ꯃꯈꯣꯏꯕꯨ ꯑꯗꯨꯝꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯤ ꯊꯥꯖꯗꯕꯁꯤꯡꯗ ꯁꯤꯁꯨ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯧꯗꯧꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯂꯦꯞꯈ꯭ꯔꯕꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯧ ꯃꯈꯣꯏꯒ ꯃꯤꯑꯣꯠ ꯃꯤꯅꯩ ꯂꯦꯞꯇ꯭ꯔꯤꯐꯥꯎ ꯑꯃꯁꯨꯡ ꯙꯔꯃꯗꯨ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍ ꯈꯛꯇꯒꯤ ꯇꯧꯏꯃꯁꯨꯡ ꯃꯈꯣꯏꯅ ꯂꯥꯛꯂꯒ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯗꯨ ꯂꯥꯛꯄ ꯐꯥꯎꯕ ꯂꯥꯟꯁꯤ ꯊꯦꯡꯅꯒꯅꯦꯕ ꯑꯗꯨ ꯍꯦꯛ ꯂꯥꯛꯑꯗꯤ ꯂꯥꯟ ꯊꯦꯡꯅꯔꯣ ꯂꯦꯞꯅꯦ ꯃꯈꯣꯏꯁꯨ ꯑꯜꯂꯥꯍꯕꯨꯗꯤ ꯈꯪꯉꯤꯃꯤ ꯀꯜꯃꯥꯁꯨ ꯁꯣꯜꯂꯤꯃꯤ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯈꯥꯗꯅꯦ ꯂꯩꯔꯤꯃꯤ ꯃꯤꯜꯂꯠꯇ ꯏꯕ꯭ꯔꯥꯍꯤꯝ ꯃꯈꯥꯗꯅꯦ ꯑꯗꯨꯒ ꯑꯜꯂꯥꯍ ꯈꯛꯇꯗꯤ ꯑꯜꯂꯥꯍ ꯈꯛꯇꯅ ꯍꯥꯏꯕꯗꯤ ꯏꯟꯗꯕ ꯑꯗꯨꯒꯤꯗꯨ ꯇꯥꯔꯛꯇ꯭ꯔꯤꯐꯥꯎ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯏꯜꯂꯛꯇ꯭ꯔꯤꯐꯥꯎ ꯊꯦꯡꯒꯥꯏꯅꯧꯕ ꯌꯦꯡꯊꯤꯅꯕ ꯊꯥꯗꯣꯛꯀꯗꯕꯅꯤ ꯁꯨꯞꯅꯒꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯅ ꯌꯦꯡꯊꯤꯅꯕꯁꯨ ꯊꯥꯗꯣꯛꯀꯗꯕ ꯃꯈꯣꯏꯅ ꯂꯦꯞꯈ꯭ꯔꯗꯤ ꯌꯦꯛꯅꯕꯁꯨ ꯊꯝꯃꯔꯣꯏ ꯊꯝꯃꯔꯣꯏ ꯃꯈꯣꯏꯗ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨ ꯅꯠꯇꯅ ꯑꯔꯥꯟꯕ ꯇꯧꯔꯛꯑꯗꯤ ꯁꯔꯀꯥꯔꯅ ꯑꯗꯨꯒꯤ ꯗꯟꯗꯤꯗꯨ ꯄꯤꯒꯗꯕꯅꯤ ꯑꯁꯦꯡꯕ ꯊꯥꯗ ꯂꯃꯟ ꯈꯨꯝꯕ ꯌꯥꯕꯅꯤ ꯑꯁꯦꯡꯕ ꯊꯥꯗ ꯈꯨꯠ ꯊꯥꯔꯛꯄ ꯃꯇꯝꯗꯇꯅꯤ ꯑꯁꯦꯡꯕ ꯊꯥꯗ ꯂꯃꯟ ꯈꯨꯝꯕ ꯌꯥꯕꯗꯤ ꯑꯁꯦꯡꯕ ꯊꯥꯗ ꯈꯨꯠ ꯊꯥꯔꯛꯄ ꯃꯇꯝꯗꯇꯅꯤ ꯑꯗꯨꯒ ꯑꯊꯤꯡꯕ ꯊꯨꯒꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯀꯤꯁꯥꯁꯀꯤ ꯅꯤꯌꯝ ꯂꯩ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯅꯈꯣꯏꯗ ꯍꯦꯟꯖꯤꯜꯂꯛꯂꯕ ꯅꯈꯣꯏꯁꯨ ꯍꯦꯟꯖꯤꯜꯂꯨ ꯃꯉꯣꯟꯗ ꯃꯥꯅ ꯅꯈꯣꯏꯗ ꯍꯦꯟꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯃꯟꯗꯨ ꯑꯗꯨꯒ ꯀꯤꯌꯨ ꯑꯜꯂꯥꯍꯕꯨ ꯑꯃꯁꯨꯡ ꯈꯪꯉꯨ ꯑꯜꯂꯥꯍꯗꯤ ꯂꯣꯏꯅꯕꯤꯕꯅꯤ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯃꯟ ꯈꯛ ꯑꯗꯨꯁꯨ ꯅꯔꯩ ꯅꯔꯥ ꯇꯧꯗꯅ ꯃꯈꯣꯏꯅ ꯇꯧꯔꯛꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯧꯔꯛꯇꯕꯗ ꯇꯧꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯜꯂꯥꯍꯗꯤ ꯃꯨꯠꯇꯀꯤꯁꯤꯡ ꯂꯣꯏꯅ ꯁꯤꯅꯤ ꯑꯍꯀꯥꯝ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯁꯤ ꯂꯣꯏꯅꯔꯣꯏ ꯂꯥꯛꯑꯃ ꯁꯜꯃꯥꯟ ꯑꯣꯏꯔꯦ ꯆꯥꯗꯤꯡ ꯇꯧ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯂꯪꯁꯤꯟꯒꯅꯨ ꯅꯁꯥꯕꯨ ꯅꯈꯣꯏ ꯅꯁꯥꯒꯤ ꯅꯈꯨꯠꯁꯤꯡꯅ ꯃꯥꯡ ꯇꯥꯛꯄꯗ ꯅꯆꯥꯛꯅꯔ ꯂꯤꯛꯁꯟꯗꯨꯅ ꯑꯐꯕ ꯇꯧ ꯇꯁꯦꯡꯅꯃꯛ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯂꯥꯟ ꯇꯧꯗꯨꯅ ꯂꯤꯠꯊꯗꯅ ꯁꯣꯟꯗ ꯂꯩꯍꯧꯔꯤꯕ ꯕꯨꯖꯗꯤꯜ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯤꯗꯣ ꯑꯗꯨ ꯂꯩꯍꯧꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯅꯁꯥꯗꯨ ꯃꯥꯡꯕ ꯑꯃꯁꯨꯡ ꯏꯁꯂꯥꯝꯗꯨ ꯃꯥꯡꯕ ꯍꯥꯏꯗꯨ ꯑꯣꯏꯒꯗꯧꯕꯅꯦꯕ ꯑꯗꯨꯗꯨꯅ ꯅꯁꯥ ꯃꯥꯡꯅꯕ ꯍꯣꯠꯅꯕꯅꯦꯕ ꯂꯥꯟ ꯌꯥꯎꯗ꯭ꯔꯗꯤ ꯂꯥꯟ ꯌꯥꯎꯕꯁꯤꯅ ꯑꯣꯏꯗꯨꯕ ꯑꯣꯏꯗꯧꯕꯅꯤ ꯑꯗꯨꯅꯤ ꯅꯁꯥꯒꯤ ꯅꯈꯨꯠꯇꯨ ꯍꯃꯥꯡ ꯇꯥꯛꯄꯗ ꯊꯥꯖꯤꯟꯒꯅ ꯍꯥꯏꯐꯦꯠꯗꯤ ꯂꯥꯟꯗꯨꯗ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯥꯠꯆꯠꯇꯧꯗꯧꯕ ꯆꯥꯗꯤꯡ ꯇꯧ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯂꯪꯁꯤꯟꯒꯅꯨ ꯅꯁꯥꯕꯨ ꯅꯈꯣꯏ ꯅꯁꯥꯒꯤ ꯅꯈꯨꯠꯁꯤꯡꯅ ꯃꯥꯡ ꯇꯥꯛꯄꯗ ꯅꯆꯥꯛꯅꯔ ꯂꯤꯛꯁꯟꯗꯨꯅ
ꯑꯐꯕ ꯇꯧ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤ ꯑꯐꯕ ꯇꯧꯕꯁꯤꯡꯕꯨ ꯑꯗꯨꯅꯤ ꯈꯔ ꯇꯧ ꯍꯥꯏꯔꯤꯁꯤ ꯅꯍꯥꯟꯗꯨꯗ ꯈꯔ ꯆꯪꯒꯅꯤꯗꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯣꯔꯣ ꯑꯃꯒꯤ ꯌꯣꯔꯣ ꯃꯌꯥꯝ ꯆꯪꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯆꯪꯕꯁꯤꯗꯣ ꯑꯗꯨꯒꯤꯗ ꯆꯟꯗꯥ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨ ꯈꯔꯁꯨ ꯇꯧ ꯂꯤꯛꯀꯅꯣꯕ ꯂꯤꯛꯆꯤꯜꯂꯗꯤ ꯅꯁꯥ ꯃꯥꯡꯍꯟꯕ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯜꯂꯥꯍ ꯇꯥꯂꯥꯗꯤ ꯑꯐꯕ ꯇꯧꯔꯤꯁꯤꯡꯗ ꯂꯣꯏꯅ ꯄꯥꯝꯃꯦꯕ ꯌꯥꯝ ꯄꯥꯡꯊꯣꯛꯎ ꯍꯖ ꯑꯃꯁꯨꯡ ꯎꯝꯔꯥ ꯑꯜꯂꯥꯍꯒꯤꯗꯃꯛ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯊꯤꯡꯂꯕ ꯃꯗꯨ ꯇꯧꯕꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯥꯎ ꯂꯥꯏꯅ ꯐꯪꯕ ꯉꯝꯕ ꯀꯨꯔꯕꯥꯅꯤ ꯇꯧꯅꯕ ꯁꯥꯁꯤꯡ ꯍꯖ ꯇꯧꯕ ꯎꯝꯔꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯍꯖ ꯍꯥꯏꯗꯤ ꯎꯅꯕ ꯀꯔꯤ ꯇꯧꯕ ꯍꯥꯏꯕ ꯏꯟꯇꯔꯚꯤꯌꯨꯒꯨꯝꯕꯅꯦꯕ ꯍꯖ ꯍꯥꯏꯁꯤ ꯏꯟꯇꯔꯚꯤꯌꯨ ꯍꯥꯏꯕꯅꯦꯕ ꯎꯅꯕ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯎꯅꯔꯤꯕ ꯕꯩꯇꯨꯜꯂꯥꯍꯒ ꯌꯦꯡꯕ ꯆꯠꯂꯤꯕ ꯎꯅꯔꯤꯕ ꯃꯇꯨꯡꯗ ꯏꯕꯥꯗꯠ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒꯤ ꯄꯨꯔꯥ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯎꯝꯔꯥꯁꯨ ꯄꯨꯔꯥ ꯇꯧ ꯃꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯒꯗꯕ ꯗꯨꯅꯤꯌꯥꯒꯤ ꯅꯠꯇꯦꯕ ꯂꯤꯜꯂꯥ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯕ ꯄꯤꯛꯅꯤꯛ ꯆꯠꯄꯩ ꯃꯑꯣꯡꯅꯦ ꯈꯜꯂꯒ ꯆꯠꯂꯨꯔꯦꯅꯦ ꯑꯗꯨꯗꯤ ꯀꯔꯤꯝ ꯀꯥꯟꯅꯕ ꯑꯜꯂꯥꯍꯅ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯛꯄꯗꯒꯤ ꯍꯖꯁꯤ ꯑꯜꯂꯥꯍꯅ ꯍꯖ ꯆꯠꯂꯣ ꯍꯥꯏꯕ ꯐꯔꯖꯗꯣ ꯑꯗꯨ ꯄꯥꯡꯊꯣꯛꯀꯦꯅ ꯈꯜꯂꯤꯗꯣ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯥꯟꯅꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯆꯠꯂꯤꯉꯩ ꯆꯠꯄ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯀꯥꯟꯅꯕ ꯂꯤꯜꯂꯥ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯌꯥꯏ ꯑꯗꯨ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯀꯔꯕꯥꯔꯒꯤ ꯆꯠꯄ ꯌꯥꯏꯑꯕ ꯑꯗꯨ ꯆꯠꯄ ꯌꯥꯕꯗꯣ ꯀꯔꯕꯥꯔꯗꯨꯅ ꯈꯛꯇꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯅꯦꯠꯇꯨ ꯆꯨꯝꯒꯗꯕꯅꯦꯕ ꯑꯜꯂꯥꯍꯒꯤꯗꯃꯛ ꯆꯠꯂꯤꯃꯦꯗꯣ ꯈꯟꯒꯗꯕꯅꯦ ꯏꯝꯐꯥꯜ ꯀꯥꯔꯁꯤ ꯑꯩ ꯏꯝꯐꯥꯜ ꯄꯣꯠ ꯂꯩꯕ ꯆꯠꯂꯦ ꯖꯥꯃꯥ ꯃꯁꯖꯤꯗꯇ ꯖꯨꯃꯥ ꯌꯥꯎꯔꯛꯄ ꯌꯥꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯥꯎ ꯊꯤꯡꯉꯗꯤ ꯊꯥꯎ ꯂꯥꯏꯅ ꯐꯪꯕ ꯉꯝꯕ ꯀꯨꯔꯕꯥꯅꯤ ꯇꯧꯅꯕ ꯁꯥꯁꯤꯡ ꯑꯗꯨꯒ ꯅꯔꯨ ꯀꯣꯛꯀꯅꯨ ꯅꯈꯣꯏꯒꯤ ꯅꯀꯣꯛꯁꯤꯡꯗꯨ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯀꯨꯔꯕꯥꯅꯤ ꯃꯥꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯐꯝ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯀꯨꯔꯕꯥꯅꯤ ꯇꯧꯗ꯭ꯔꯤ ꯐꯥꯎꯗꯅꯦ ꯂꯨ ꯀꯣꯛꯀꯅꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯌꯧꯔꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯗꯅ ꯑꯗꯨ ꯃꯇꯝꯗ ꯀꯣꯛꯄ ꯌꯥꯔꯦ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯀꯣꯛꯄ ꯌꯥꯔꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕꯅ ꯅꯥꯔꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯅꯥꯕ ꯂꯩꯔꯕ ꯑꯗꯨꯅ ꯃꯇꯝ ꯌꯧꯗꯅ ꯂꯨ ꯀꯣꯛꯄ ꯇꯥꯔꯕꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯎꯁꯤꯜ ꯇꯧꯒꯗꯕꯅꯤ ꯔꯣꯖꯥ ꯍꯦꯟꯗꯨꯅ ꯅꯠꯇ꯭ꯔꯒ ꯁꯗꯒꯥ ꯄꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯀꯨꯔꯕꯥꯅꯤ ꯇꯧꯗꯨꯅ ꯑꯗꯨꯒ ꯅꯈꯣꯏꯗ ꯀꯩꯅꯣ ꯁꯥꯟꯇꯤ ꯂꯩꯔꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯎꯝꯔꯥ ꯇꯧꯔꯕꯗꯤ ꯍꯖ ꯆꯠꯊꯔꯛꯅꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕꯅꯤ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯎꯗ꯭ꯔꯕ ꯂꯥꯏꯅ ꯐꯪꯕ ꯁꯥꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯗ꯭ꯔꯕ ꯐꯩꯖꯥ ꯑꯃꯤꯟ ꯇꯨꯝ ꯍꯥꯏꯕꯗ ꯂꯦꯞꯀꯗꯕꯅꯦ ꯀꯣꯃꯥꯅꯦ ꯐꯩꯖꯥ ꯑꯃꯤꯟ ꯇꯨꯝ ꯅꯈꯣꯏꯅ ꯁꯥꯟꯇꯤꯒꯤ ꯍꯥꯂꯠꯇ ꯂꯩꯔꯛꯄ ꯍꯥꯏꯗꯤ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯎꯗ꯭ꯔꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔ ꯃꯇꯝꯗꯗꯤ ꯀꯝꯇꯧꯅꯤ ꯍꯥꯏꯗꯨ ꯂꯦꯞꯄꯒ ꯋꯥꯃꯟ ꯇꯃꯠꯇ ꯍꯖ ꯇꯃꯠꯇꯨ ꯇꯧꯔꯅꯦꯕ ꯀꯅꯥꯒꯨꯝꯕꯅ ꯎꯝꯔꯥ ꯇꯧꯔꯕꯗꯤ ꯍꯖ ꯆꯠꯊꯔꯛꯅꯕ ꯍꯖꯒꯤꯗꯃꯛꯇ ꯎꯝꯔꯥ ꯇꯧꯗꯨ ꯇꯃꯠꯇꯨꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕꯅꯤ ꯂꯥꯏꯅ ꯐꯪꯕ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯐꯪꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯣꯖꯥ ꯍꯦꯟꯒꯗꯕꯅꯤ ꯅꯨꯃꯤꯠ 8ꯅꯤ ꯍꯖꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯅꯨꯃꯤꯠ 8ꯅꯤ ꯅꯈꯣꯏꯅ ꯅꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯗꯨ ꯄꯨꯟꯅ 10ꯅꯤ ꯁꯨꯅꯕꯅꯤ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯉꯝꯗꯕ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯐꯪꯗꯕꯗꯣ ꯃꯁꯤ ꯇꯧꯕ ꯉꯝꯕ ꯃꯤꯗꯨꯅ ꯇꯧꯔꯝꯃꯦꯗꯅ ꯑꯗ ꯀꯨꯔꯕꯥꯅꯤ ꯇꯧꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯃꯦꯕ ꯇꯃꯠꯇꯨ ꯍꯖ ꯇꯃꯠꯇꯨꯗ ꯇꯧꯗ ꯌꯥꯗꯦꯕ ꯑꯗꯨ ꯀꯨꯔꯕꯥꯅꯤꯗꯨ ꯇꯃꯠꯇꯨꯒꯤ ꯀꯨꯔꯕꯥꯅꯤꯅꯤ ꯑꯗꯨ ꯇꯃꯠꯇꯨꯒꯤ ꯀꯨꯔꯕꯥꯅꯤꯁꯤ ꯃꯥꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯑꯃꯨꯛꯀ ꯃꯥꯒꯤ ꯃꯍꯨꯠ ꯆꯍꯤꯒꯤ ꯀꯨꯔꯕꯥꯅꯤ ꯑꯃꯨꯛꯀ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤ ꯃꯤꯗꯨꯒꯤ ꯇꯧꯕꯅꯤꯗꯅ ꯃꯥꯒꯤ ꯅꯠꯇꯦꯕ ꯃꯥꯒꯤꯗꯤ ꯍꯖ ꯆꯠꯂꯤꯃꯤꯅ ꯍꯖꯗ ꯇꯧꯔꯤꯕ ꯇꯃꯠꯇꯨꯅ ꯂꯣꯏꯔꯦ ꯁꯤꯗ ꯌꯥꯝ ꯀꯟꯐ꯭ꯌꯨꯖ ꯑꯣꯏꯅꯕ ꯌꯥꯎꯕꯅꯤ ꯁꯤꯗ ꯌꯨꯝꯒꯤꯁꯨ ꯑꯃꯨꯛ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯄꯨꯟꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯃꯤꯒꯤꯅꯤ ꯇꯧ ꯍꯖ ꯃꯤꯁꯦ ꯁꯤꯒꯤꯗꯤ ꯍꯧꯖꯤक ꯍꯥꯏꯕ ꯂꯣꯏꯔꯦ ꯃꯥ ꯀꯔꯥꯏꯗ ꯀꯨꯔꯕ ꯑꯗꯨ ꯑꯃꯗꯨ ꯐꯥꯎ ꯀꯣꯟꯅꯗ꯭ꯔꯒ ꯑꯅꯤ ꯀꯔꯝꯍꯥꯏꯅ ꯀꯨꯔꯕꯥꯅꯤ ꯇꯧꯗꯣꯏꯕ ꯃꯤꯉꯣꯟꯗ ꯅꯝꯕ ꯌꯥꯕ ꯁꯤꯒꯤ ꯑꯌꯥꯁꯤꯡꯁꯤꯗ ꯏꯁꯥꯅ ꯃꯨꯟꯅ ꯈꯟꯊꯣꯛ ꯀꯨꯔꯕꯥꯅꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯄꯨꯟꯅ 10ꯅꯤ ꯁꯨꯅꯕꯅꯤ ꯃꯁꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯁꯖꯤद ꯑꯜ ꯍꯔꯥꯝꯒꯤ ꯃꯅꯥꯛꯇ ꯂꯩꯇꯕ ꯑꯗꯨꯒꯤꯅꯤ ꯃꯄꯥꯟꯒꯤ ꯃꯤꯒꯤꯅꯦꯕ ꯃꯄꯥꯟꯗꯩ ꯂꯥꯛꯄ ꯃꯤꯒꯤ
ꯃꯄꯥꯟꯗ ꯂꯥꯛꯄꯅꯤꯅ ꯎꯃꯔꯥꯁꯤ ꯇꯣꯏꯅ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯎꯃꯔꯥꯁꯤ ꯂꯣꯏꯅ ꯍꯧꯕꯅꯦꯕ ꯍꯖꯗꯨꯒ ꯂꯣꯏꯅ ꯍꯧꯕꯅꯦꯕ ꯑꯗꯨꯒꯤ ꯃꯤꯗꯨꯒꯤꯅꯦꯕ ꯑꯗꯨ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯒꯤꯗꯤ ꯁꯤ ꯇꯃꯠꯇꯨꯁꯤ ꯇꯧꯔꯣꯏꯗꯕꯅꯦꯕ ꯇꯧꯗꯦ ꯅꯅꯥꯛꯇ ꯂꯩ ꯃꯤꯒꯤꯗꯤ ꯎꯃꯔꯥꯁꯤ ꯆꯠꯇꯅꯇ ꯂꯩꯇ꯭ꯔ ꯃꯣꯏꯗꯤ ꯑꯗꯨꯅ ꯍꯖꯗ ꯎꯃꯔꯥꯒꯤ ꯇꯃꯠꯇꯨ ꯑꯣꯏꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯧꯒꯗꯕ अल्लाह बु कियो अदुगा खंगु अल्लाह दे साथीबनी दंदी पीबदा सिदा कुर्बानी के मतंग पनख्रेबा लुकोकोय मतंग पनख्रिसे अखोना उमरा दसु कोक नै नद्र निमिल होमनी अमना हजरी के मतम हज तौरी मतम दा आद लेंगेदा रहम तारे कुर्बानी तौबा ngam दबी दु तौरी पैसा लोदो करे ने अदु कुर्बानी काय तौदो अदु मीदु के ने हायसी निमिल होमनी अमना हज मतमदा अदगी युमदा हलागा तरेनी वो तरानी सी कोई कुर्बानी तौरमनी करते होते हैं ची नुमित तरानी में कुछ खार में ची जाले कले मतलब में कुछ हज तौबदी करम बगी ना है बता मस्जिद हराम के मना कर लेते बा आज कोई जब मी लेते बा मी दुगी ने बा पान की भी सिदा कुर्बानी से कुर्बानी तौबीसे आदा हज तौबंदी मी तरे तौजा अमर खराब तो हां खराब तो ये आदा दी आदा है उल और दी खरा तो ये अल्लोर दी आदा तरे तौजा या सिदा तौबीसे में समान तो माना आदा से कुर्बानी समान हज की मतंग कुर्बानी की मतंग सिदा है आया सिदा है सिनमा पुंग फारम ने सिदा खंथो कुर्बानी से कदाई दकर में तौगदम हाइब्स हज तौबदी निंथी जना मसक खंगनरबा थासिंगदनी कनागुम्बना मसादा मखोयदुगी मनुंगदा हज तौबा तंगाई फतबा ओहल्लबा एहराम सेतुना अदु ओइरबदी हज की मनुंगदा हक्तिन नरोइदबनी फतबली चचल ओइदबनी अमदी मरयेन अरोइदबनी नखोइना तौबा अफबा खुदिमक मदुबु अल्लाहना खंगबनी अदुगा चेंगजेल पु चेंगजेल असे पैसा ओइरो करी ओरो मदु पुरानी अदुबु नीरे सा के नि सकनोबा कुओबन साइ चान थानो पशान को भी आले ना अदुबु ख्वाइदगी लेबने नीरे सा नि मखोय पिरम बदुन तोंगान में नी बरते अदुबु तसेगनमक अदुल तोंगान ख्वाइदगी फबा चेंगजेल दी अल्लाहबु कीजबनी अदुना आइबु कियु ओ बुधी लैबसिंग नखोइदा दोष नते नखोइना थीजबदा नखोइगी रबकी थौजाल हजगी मनुंगदा अदु पुरानो इसमें लोन पीरनी हारदी पूरो दने अदुगा नखोइना अरफात तगी हलकपदा निंगसिंगु अल्लाहबु मशअरिल हरामदा माबु निंगसिंगु माना नखोइबु लमजिंग बिखिबदु मरमदि तसेंगनमक नखोइसु ओइरंबनी मसिगी ममांगदा लंगफैनबा सिंगी मनुंगदगी अरफात तगी लागा मशअरिल हराम माने मोइदल फादल यबा अदु मोइदल फादल यई ग्वारी निसी मशअरिल हराम है बलमदु करीना करे बुस हाफिज बुस ना आदम मस्जिद हराम हमसले मेनो बयान तो मान सी भावता मशअरिल हराम है मस्जिदुल हराम न के मशअरिल हराम है इसी क्या है हम लंदले मस्जिद में हम एरिया तो नहीं मुजदलिफा की मस्जिद तो अदु की एरिया दो मशअर हराम को अदु इधर अल्लाहबु निंगसिंगोबा माना थौजान बिखिबदु माना करी थौजान ल इमो कुरान पिरे इमद्रो कुरान पिरक्तना ये चुंब लंबीदा चतना हजकर तौर इसी हाइबदु कुरान से पारागा मथन द निंगसिंगदन्नेबा अदु कुरान की आयात ते कोई अम्फो खंगदबिदा हज चलुरे अदु कमै निंगसिंगे मो आई खंगदेबा आई की ओइना नि हाइजरसी अल्लाह की थौजाला चौ मेंगोंद पिरक्तना अल्लाह दु पिरक्तना ट्रेनिंग कर पी कैदौदना बस गुरु कमा आदा कनो को तापी दो दिन रे मतुंगेना
ꯄꯤꯕꯗꯨ ꯃꯇꯨꯡꯗ ꯑꯥꯗ ꯇꯧꯕꯗ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯕ ꯑꯜꯂꯥꯍꯅ ꯇꯥꯛꯄ ꯑꯜꯂꯥꯍꯒꯤ ꯁꯔꯤꯌꯠꯇ ꯑꯜꯂꯥꯍꯅ ꯄꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕ ꯃꯑꯣꯡꯗ ꯏꯕꯥꯗꯠꯅꯦ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯣꯏ ꯏꯁꯤꯡꯕꯤꯅꯦꯅ ꯑꯦꯖꯨꯀꯦꯠ ꯇꯧꯔꯤꯉꯩꯗꯅꯦ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯔꯁꯨꯜꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨ ꯅꯠꯇꯕ ꯃꯑꯣꯡꯗ ꯑꯦꯖꯨꯀꯦꯠ ꯇꯧꯕ ꯌꯥꯔꯣꯏ ꯑꯥꯗ ꯏꯜꯂꯤꯜꯂꯥ ꯍꯥꯏꯅ ꯂꯥꯎꯕ ꯌꯥꯔꯣꯏ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥꯜꯂꯨ ꯅꯈꯣꯏꯁꯨ ꯃꯤꯁꯤꯡꯅ ꯈꯣꯡꯁꯥꯟꯅꯔꯛꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥꯜꯂꯨ ꯅꯈꯣꯏꯁꯨ ꯃꯤꯁꯤꯡꯅ ꯈꯣꯡꯁꯥꯟꯅꯔꯛꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯒ ꯅꯤꯖꯧ ꯑꯜꯂꯥꯗ ꯉꯥꯛꯄꯤꯅꯕ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯍꯖꯒꯤ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯁꯤꯡꯉꯨ ꯑꯜꯂꯥꯍꯕꯨ ꯅꯈꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯁꯤꯡꯕꯒꯨꯝꯅ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯄꯨꯁꯤꯡꯕꯨ ꯅꯠꯇ꯭ꯔ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯄꯨ ꯅꯤꯡꯁꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯣꯕ ꯅꯄꯥꯅꯄꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯔꯒ ꯅꯄꯥꯅꯄꯨꯒꯤ ꯆꯥꯎꯔꯝꯕ ꯉꯜꯂꯝꯕ ꯑꯗꯒꯤ ꯏꯅꯥꯛ ꯈꯨꯜꯂꯝꯕ ꯆꯥꯔꯝ ꯊꯛꯑꯝꯕ ꯃꯤ ꯑꯋꯥꯠꯄ ꯄꯥꯗꯕ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤꯁꯤ ꯇꯧꯔꯝꯃꯦꯕ ꯑꯥꯗ ꯑꯔꯕꯇ ꯃꯃꯥꯡꯉꯩꯗ ꯑꯗꯨꯃꯥꯏꯅ ꯑꯜꯂꯥꯍꯕꯨ ꯅꯤꯡꯁꯤꯡꯕꯗ ꯑꯗꯨꯒꯤ ꯍꯦꯟꯅ ꯅꯤꯡꯁꯤꯡꯉꯣꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯕꯨ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯔꯕ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏꯗ ꯇꯥꯏꯕꯪꯁꯤꯗ ꯃꯥꯒꯤꯗꯤ ꯂꯩꯔꯔꯣꯏ ꯑꯈꯤꯔꯠꯇ ꯁꯔꯨꯛ ꯑꯃꯠꯇ ꯍꯖꯒ ꯊꯪꯅꯅ ꯍꯖꯒ ꯊꯪꯅꯅ ꯂꯥꯛꯏ ꯅꯤꯔꯨꯗꯨ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯗꯤ ꯑꯗꯨ ꯅꯠꯇꯦ ꯗꯨꯅꯤꯌꯥ ꯈꯛꯇꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯅꯤꯔꯨꯔꯒꯦꯅ ꯑꯩ ꯐꯂꯥꯅ ꯑꯩꯁꯤ ꯂꯥꯏꯔꯗꯨꯗ ꯂꯩꯔꯦ ꯁꯤꯁꯤꯗ ꯂꯩꯔꯦ ꯁꯤ ꯏꯅꯥꯛ ꯈꯨꯜꯂꯒ ꯅꯤꯔꯨꯔꯒꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯅꯤ ꯗꯨꯅꯤꯌꯥ ꯈꯛꯇ ꯄꯥꯝꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯃꯥꯏꯅ ꯅꯤꯕ ꯆꯠꯂꯨꯔꯗꯤ ꯑꯗꯨꯒꯤꯗꯣ ꯑꯥꯈꯔꯠꯇ ꯀꯔꯤꯝꯇ ꯁꯔꯨꯛ ꯂꯩꯔꯣꯏ ꯑꯗꯨꯁꯨ ꯑꯗꯨ ꯈꯛꯇꯒꯤ ꯑꯣꯏꯅ ꯆꯠꯂꯨ ꯑꯩ ꯗꯨꯋꯥꯗꯨ ꯀꯕꯨꯜ ꯇꯧꯔꯅꯤ ꯄꯤꯔꯅꯤ ꯍꯥꯏꯕꯁꯤꯡꯁꯦ ꯂꯝꯖꯦꯜꯕꯨ ꯑꯣꯏꯗ꯭ꯔꯥ ꯁꯤꯗ ꯑꯗꯨꯁꯨ ꯆꯤꯡꯉꯦ ꯄꯤꯔꯅꯤ ꯄꯤꯗꯧꯅꯤ ꯑꯗꯨꯁꯨ ꯆꯤꯡꯉꯦ ꯑꯗꯨꯗꯒꯤ ꯑꯃꯅ ꯍꯖ ꯆꯠꯅꯔꯤꯕꯁꯤ ꯑꯗꯨꯗꯤ ꯑꯣꯏꯗꯦ 90%ꯗꯤ ꯏꯃꯩ ꯃꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯦꯅ ꯆꯠꯄꯁꯨ ꯌꯥꯎꯅꯩꯗꯅ ꯁꯨꯝ ꯌꯦꯡꯈꯠꯂꯨꯕꯗ ꯏꯃꯩ ꯄꯤꯔꯅꯦꯕ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯒ ꯆꯠꯄ ꯀꯥꯟꯅꯔꯣꯏ ꯀꯩꯝꯇ ꯀꯩꯗꯧ ꯃꯆꯥ ꯃꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯊꯕꯛꯁꯨ ꯍꯥꯞꯄ ꯃꯇꯨꯡꯗ ꯆꯠꯀꯗꯃꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯆꯠꯇ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯑꯃ ꯑꯗꯨꯗꯒꯤ ꯆꯠꯂꯨꯔꯒ ꯑꯩꯅ ꯍꯟꯗꯛ ꯇꯧꯕ ꯒꯨꯅꯥꯈꯣꯏꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯅꯕ ꯑꯇꯩꯒꯤ ꯅꯠꯇꯕ ꯏꯃꯩ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯃꯤꯁꯨ ꯃꯌꯥꯝ ꯆꯥꯔꯨꯔꯦ ꯑꯗꯨ ꯀꯣꯛꯅꯕꯒꯤ ꯒꯪꯒꯥꯂꯨ ꯄꯨꯒꯗꯕ ꯑꯗꯨꯒꯤ ꯇꯧꯕ ꯑꯃ ꯁꯤꯈꯤꯕ ꯁꯨꯋꯥꯂꯤ ꯍꯥꯖꯤ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯈꯥꯇꯨꯝꯕꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯈꯥꯇꯨꯝꯕꯥꯅ ꯃꯉꯣꯟꯗ ꯍꯥꯏꯅꯕꯗꯨ ꯑꯗꯨꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯨ ꯃꯥꯅ ꯗꯨꯋꯥ ꯇꯧꯕꯗ आधे चलेगा तुम्हारा हसरे दुआ तो बजा औलाद याव तो दिया फिरने है नुपी गाते नहीं कोई इस वाले है जी कोई सी तो औलाद दिया फिर दुआ दी कबूल तो है बात उपान पी हरम दो बिते बान है हरम दरसो माला टीम दूती है ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯤꯁꯨ ꯌꯥꯎꯏ ꯃꯥꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯔꯕ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯗ ꯇꯥꯏꯕꯪꯁꯤꯗꯁꯨ ꯑꯐꯕ ꯑꯃꯁꯨꯡ ꯑꯈꯦꯔꯠꯇꯁꯨ ꯑꯐꯕ ꯑꯗꯨꯒ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯃꯩꯒꯤ ꯗꯟꯗꯤꯗꯒꯤ ꯉꯥꯏꯈꯣꯁꯦ ꯂꯣꯏꯁꯤꯜꯂ ꯇꯣꯛꯑꯁꯤ ꯃꯈꯣꯏꯗꯨꯅ ꯐꯪꯖꯒꯅꯤ ꯁꯔꯨꯛ ꯑꯃ ꯃꯈꯣꯏꯅ ꯇꯥꯟꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯑꯜꯂꯥꯗꯤ ꯌꯥꯡꯕꯅꯤ ꯍꯤꯁꯥꯕ ꯇꯧꯕꯗ ꯁꯗꯀꯜꯂꯥꯍꯨꯜ ꯑꯖꯤꯕꯁꯦ ꯇꯧꯔ ꯃꯊꯪ ꯏꯁꯨ